Ming tabir khoi punokpu image TV na taramna okchabaga loina Rajesh Kumar na khurumjari nasigi maroi ba pauda nupi angang singda hanthana yengba lepu nupi angang singda ot naiba yaroi haibagi kholau lauduna mahairoi singna khongchat chatkre Newly adopted HIV and AIDS Prevention and Control Act 2017 gi matangda nomogi oiba media workshop pangthokre Ima Nepal da kanglai paki thona phabi ima haiba mingthol piduna ikai khumnakre loinana Rajiv Gandhi sikhiba mafam Sri Perumpudur da Rahul Gandhi na laikatuna ikai khumnaba utkre mapung oiba pau lobirasi nupi angang singda hanthana yengba lepu nupi angang singda ot panaiba yaroi hek pokchaba masabu nataba mityang yengba mapa dandi piu haina ngasi thawalgi akoibada leiriba Mahiroi singna kholau kayaga loinana rally ama chatkre Mahiroi lup MSF desam amadi emsuna thawalgi akoibada leiba mairapai bilup sing amasung hokhibat thada hekpokchaba mapana nataba lichat chatpire haiba wahu amadagi hu thaktuna likhidrabi nupi masa adugi jesiga punna khusamnana chatkhiba Mahiroi singi khongchat adu thawal okramdagi horaga thawal disi fawba chatlurwa matung Thawal okram fawwa amuk halakhi nupi angang singda nattaba mityang yengba yaroi nupi angang singbu hanthana yengba yaroi masada nattaba lichat chatpa mapa sibagi charapiu haina kholau kaya lauduna amadi placard kaya paiduna chatkhiba khongchat aduda saruk yakiba desam thawalgi general secretary in charge dinku thokshomna phongdorpada handak laibak thiba thodok ama oina apokwa mapa makna mahakna hek pokchaba masanupi amada nataba lichat chatuna nupi oibi singbu hanthana yengkhiba amadi nupi masa adugi hingbagi hak fawba mangan bikhibagi thodok asi yamna laibak thiba thodok amani maralna mapung farba mapa asi athu matamda dandi pigedabani sibagi cherak fawba piba yaraba mapa adubu ngasi fawba lengakna mahaki phangpham thokpa chapchaba dandi adu pidriba asi yaningde mahakpu athu matamda chapchaba dandi piu haina dabi tawrakhi misi makada JC na sinduna tongan ma Thoban district oiba Mahiroi loop sing yauna JC amadi civil society organization amadi maira paibi sing da chaliba rally ase maran bapung pharaba sibagi chairak piba yaraba mapa adubu paliba lenga kasina hojik phawbna chairak pi da bida lamchin duna thamliba ase yam tuna atu matamda mapa adubu chairak pibiu amadi leikiraba angang adugi chapchaba magi hinbagi hak amadi magi hak kado bapung phana phanali haiduna leiba student organization amadi tongan ba civil society organization amadi JC ke kangu singna ngasi rally ase bapung phana chichabani Board of Secondary Education Manipur Loba 2022 gi compartmentary exam da Jiribam district ki oina Jiribam High Secondary School da examination center oiduna ngasi dagi pangthok ba haukhre Jiribam gi center asida Mahiroi Marphuni thoina exam thari ngasi dagi haukhiba exam ase September 13 fawwa chathagani hojik fawboi oina thohan ningdaba thodok thokpa leitri pamdaba thodok sing thoktanaba exam center asida police personnel singna ngak senbagi thabaksu paikhatli Manipur AIDS Control Society ki meeting makhada Kelen Thokchom Trust na sinduna newly adopted HIV and AIDS Prevention and Control Act 2017 gi matang da nomugi oiba media workshop ama Chenapati District Headquarters da leiba Mao Pomai Catholic Community Hall da pangthokre thorom aduda Kelen Thokchom Trust ki President Robert Sapam amadi Peter Adani President Manipur Hill Journalists Union na thormapu oina saruk yakhi Thorungi warol pirna Kelen Thokchom Trust ki President Robert Sapam na hai media gi lamda achoba thodang loramba Kelen Thokchom na pamjaramba media gi lamda thabak tawriba singbo hena mating leiba
tabak tawbak ngamnanabagi pandamda trustna tongan media workshops sensitization amadi fellowship piduna lakpagi saruk ama oina HIV/AIDS ki anouba act ki matangda miyamda khananabagi pandamda max ka kusamnaduna thorom asi paikhalakpani phongdokhi ngasigi thorom aduda KSS Deepak State TI Coordinator Max na basics of HIV and AIDS Omazid Ashangthem IEC and mainstreaming Max na HIV and AIDS Prevention and Control Act 2017 amadi Panjobam Langamba Assistant Director IEC and mainstreaming Max na media sticks on HIV and AIDS reporting gi matangda wangangki Kabi Laitanthem Ram Singh Memorial Trust Thawal na YK College Wangjingi Manipuri Department ka kusam naraga ngasi Kabi Laitanthem Ram Singh gi Marifudama Pansuwa Mapok Kumon Thoram YK College Wangjingi Anouba Mipun Sangda Pangthokri Kabigi Ayakpa Mamida Hailei Katuna Haudokiwa Thoram Aduda Manipuri Sahitya Parishad Thawal District Masa Wangjingi President Moirangthem Rajendra na Athoyo Mitum Kabi Laitanthem Ram Singh Memorial Trust Thawal gi President Dr. Thaunaujam Khomdon na Thormapu amasung YK College Wangjingi Principal Dr. Soibam Giri na Athoyo Lengbirakpo oina saruk yakhi Thorom adugi saruk ama oina Kabi Laitanthem Ram Singh gi punsiwari amasung thabak ki maramda Khamanipur College Kakching gi Manipuri Department gi Associate Professor Dr. T Kunjesona wangangki The Birds and the Beestalk Project ki Makhada Plan International India Chapter na Rekit Company ga khusam nadra ngasi Manipur Lengha ki Department of Education as the Dettol hand sanitizer lak ama khusin nakre Rekit na adolescents singi paikhalakliba tongan ba project kaya gi matang da palladuna Department asigi Director Nanda Kumar na phongdokhibada adolescents singi yamna kannaraba thabak thorom kaya paikhalakpagi manung channa ngasi school gi angang singi damak hand sanitizer kusinnaba asi yamna nungai haiki loina ngasi piramliba sanitizer lak ama asi John gi kuthangda school singda piduna mahiroi singda yoholagani haiki thorom aduga mari leina Plan International India Chapter gi State Manager Pradeep Singh Thamna phongdokhibada Plan Indiana Northeast India ki state tarukta to grow on haiba hiram asida adolescents singi leiriba problem asida thabak tawbani Plan India ki makhada the Birds and the Beestalk project asina Northeast ki adolescents million anida yaunanaba hotnari project asigi makhada ngasi department asida sanitizer sing asi kusinna kre amadi makha tarakpa oina school visit su tawkhigani hairi We project the Birds and Beestalk when adolescents high kind of like the biology history chemistry when adolescent issue my psychological emotional physical science mainly when kangazu neglect to people gramdo enjo gramdo point ki katare what focus to we walk to the when Plan India na ko state to north state to focus to adolescent walk to go to grow on haga ko ana asigi makhat the Birds and Beestalk ki makhada ko nasi department da ko adolescent school going adolescent wala sanitizer we hand over to job ne ko sanitizer je ko donor hai tai ko initiative lo wi ko the Rekit company ko moi initiative lo wi raga moi na ko hand over to wi raga ko moi kuthang da Plan India na kuthang da department da ko hand over to job. Thank you. Indigenous Peoples Association Kanglaipak Ipaki Mapal Suwambo Kuwan Thorom Gamari Lainana Save Indigenous People Haiba Moto Amagi Makada Landam Asi Auto Thoba Amadi Tabak Suduna Yum Puribi Napi Nipalda Kanglaipaki Thauna Fabi Ima Haiba Mentol Pibagaloina Ifakna Mana Piduna Ikai Kumnaba Utkre Nasi Manpur Press Club the Pangtopa Ipak Mapal Suwamapok Kumol Thorom Gamari Lainana Ipaki President KSS Somarendro na miyamda phongdokhibada Yelhomi Singh protect taunanaba semkhiba lup asina ngasi fawba miyamgi damak thogai torokpa sahi mapal mapung pharakpaga mari leinana handak sahi asigi oina lamdam asigi e-rickshaw
ऑटो थौदुना इमुंग मनुंग पूरीबी इमा निपालदा मना पिजबनी फाउंडेशन डे असी हेक लोइबगा हयेंगदगी सेव इंडिजिनस पीपल कैंपेन हौदुना लंदम असिगी येलोमी सिंगना मिटोपता तौरंबा थबक कया महुत सिन्ननबा होटनरगनी अमदी हानदगी खोंगुप काप थाबा सम कक्पा चू सुंगबा तौदुना सेन तांजरिबा सिंगदसु मथेंग पीदुना हेना योखटलगनी लंदम असिदा आईएलपी पाइदुना चंगलखिबा मिटोप मियानसा सिंगबु भाड़ा थमलिबा युम्बु सिंगना मखोई आईएलपी कार्ड अदु वैलिड ओइरिब्रा हाइबदु निंगथिना चेक तौबा मथौ तारे करिगुंबा वैलिड लोइरंबा तारगदी मखोइबु भाड़ा लेहनबिगनु मसी नत्तबा तारगदी अखोई येलहोमी फुरुप असि सोइदना मुदख्रगनी हाइखि ngasi thorum aduda ifwa ki advisor sapam cha jadumani national amadi international awardee ibotom bikuman ipsa ki president tawrangbam birjit akomluk ki president sanjit choraisham kil ki president rk sunahanbi kanglamai ki general secretary wahengbam sama clk ki president ch pakpi chanu amadi tongan tongan ba cso singi meoi kayana saruk yaki सही चुप्पा पोथोक पुथोक्तुना चिंजाक मिपान तांगदब मणिपुर अमा सेमननबगी पांडमदा ngasi कंगलेपाक प्रोग्रेसिव फार्मर एसोसिएशन अमदी वाखा यूथ क्लब का कुसमनदुना वाखा कम्युनिटी हॉल दा वन डे फार्मर्स अवेयरनेस प्रोग्राम अमा पांगथोखरे ngasi प्रोग्राम अदुगा मरी लेनाना कंगलेपाक प्रोग्रेसिव फार्मर एसोसिएशन की प्रेसिडेंट श्याम कुमार हाई हौजिक लेरिबा मणिपुर दा चटनरिबा सिस्टम असिदा सु नोमदुना हिंगलिबा लौमी सिनमी सिंगबु हंथबा थाकता लेबना लौमी सिनमी सिंगी इकोनॉमी असि फगत हंद्रबदी ओनबा मणिपुर अमा पुरकपा कैदौनुंगदा ngamloi पालिबा लेंगाक असिदसु इथै लौखोंग सिंग सेमबीदुना लौमी सिनमी सिंगदा हेना पुनिंग संगलबदी मरांग कायना पुथोक्तुना वाटर पादबा लमदम अमा ओइगनी हाइना फोंदोकपगा लोइनाना कंगलेपाक प्रोग्रेसिव फार्मर एसोसिएशन ना लोफम कया खनगतुना मरी लेनबा सिंगा खुसमनदुना हेना मरांग काय पुथोकनबगिदमक खोंजंग कया संगसिलगनी हाइना फोंदोरकली अफ्रीकन स्वाइन फेवर इकोनॉमिकली इंपोर्टेंट लाइवस्टॉक डिजीजेस हाइबा हिरमदा नोमगी ओइबा ट्रेनिंग प्रोग्राम अमा असिस्टेंस टू स्टेट्स फॉर कंट्रोल ऑफ एनिमल डिजीजेस की मियेंग मखादा डिस्ट्रिक्ट वेटरनरी ऑफिस चांदेल न सिंधुना मैथै काउंसिल मोरेगी हॉल द पाथोक्रे ngasi thorum aduda Dr. RK Khogendrajit Joint Director Veterinary and Animal Husbandry Manipur M Thoiba President Meitei Council More Dr. KS Surchandra Specialist Bigri DVO Sandel Dr. N Indira Devi Deputy Director Sub-Divisional Veterinary Hospital More Dr. P Krishna Mohan Joint Director DVO Sandel Singna Maru Oiba Miyoi Sing Oina Saruk Yaki ngasi training program aduga mari leinana African swine fever laina asidagi matau karamna ok singbu ngakthokadage amadi sathok leina matau karamna puthokadage haibagi matangda wangloi singna farmer singda ningthina thamki Sarambam Thambau Higher Secondary School City Higher Secondary School Mayang Imphal da sinduna handakta Sarajevo da pangthokpa World Judo Championship Cadet 2022 da KG Yankhai Taret ki Kanglup da Sanagi medal Lorkiba Linthoi Janambam Amadi Higher Secondary Examination 2020 da Manipur Pumbagi Mangasuba Position da Lakiba Surjakanta Irengbam Anibu Opagi Thorum Ama Pangtokre Mayang Fala Leba School Asida Pangtokba Mithoi Mihelaba Mahiroi Ani Opagi Thorum अदुदा मयांग इफल एससी की एमएलए के रविंद्रो कुंभी एससी की एमएलए एस प्रेमचंद्र अमदी सिटी हायर सेकेंडरी की सेक्रेटरी CH कोकलेना अथोय मिथुंग थोरम मपु अमसुंग अखनबा मिथुंग ओइना सरुक याखी थोरम अदुदा स्कूल असिगी माहिरोय सु ओइबा लिंथोय चरंबम अमदी इरेंगबम सूर्यकांत अनिबु अचंब खुदोल सिंह पीदुना पुनिंग थगोथि लोइना थोरम अदुगी मनुंगसना द क्रॉनिकल साइबा सोवेनियर अमसु फोंबगी मथक्ता सुब्रतो मुखर्जी टूर्नामेंट द मणिपुर की महूत सिंधुना सानाब चटकदबा सिटी हायर सेकेंडरी स्कूल की छानरोय सिंगी यूनिफॉर्म सु लॉन्च तौकी
Lakadar September Tramathoi Namajing Namiki Pung Taramathoi Tabada Infalgi Gandhi Memorial Hall da Handloom Promotion Council Manipur Sinduna Handloom Convention Pangtuk Lagani Convention Asida Maru Oina Matam Pumbada Handloom Amade Handicraft Manipur da Mapung Pana Hangar Hanaba Amadi Hihuna Nabagi Baram Singh Kanagani Kanana Naba Asida Handloom Jokat Pamba Amadi Handloom Society Kayagi Musing Lamdam Asigi National Amadi State Award Pankro Miyoi Kayasu Saruk Yagani Loinana Akanaba Prep Lominabada Achoba Thudang Logani Hari Maramasina Convention Asida Maru Oina Pisharoi Amadi Kudhaiba Artisans Sing na Saruk Yaranaba Handloom Promotion Council Manipur ke President Singtham Luangna Appeal Torotli Kaibulam Zau National Park South Payaroi Haiduna JC of the people of areas affected by the extension of Kaibulam Zau National Park na Chataduna Lakliba Khongjangi Saruk Ama Oina ngasi Thangam Warang Them Laikai dasu signature campaign ga loinana miyam gi phum ama pangthokre JC na sinduna pangthokhiba ngasi signature campaign aduda thanga khoirom thanga khunjem thanga Warang Them loinana thanga Tongbram gi khunja chahum rom na sau yakiba ga loinana Kaibulam Zau National Park chauthokpa yaroi sasu hingan biu mioi basu hingan biu park asigi akoi bada tariba miyam gi hak Manghan Bigano Kumbi Pat Umanglen Pat Kanbiu Haibana Singba Kholokya Sulauki Nasigi Thorum Aduda President Tanga Kaibul Collective Fish Farmer Cooperative Society Limited ki President Haistam Kumar Singh Kha Thinungai Jila Parishad Member Amadi JSC gi Advisor Onam Ibojau Amasung Laikai gi Ahal Singh Laisram Sakti Singh Amadi Morangtem Tobo Chow Singh na Athobe Thunglen Singh Oina Saruk Yaki Congress MP Rahul Gandhi na maki apokpa hanagi Prime Minister Rajiv Gandhi hatki mapam Chennai manaki Sri Perumbudur chattuna apopagi mapamda laikatuna ikaikumnaba utkre Congress ki Bharat Joro Yatra Hodokpa yaunanaba Rahul Gandhi ngarang Chennai da thunglakibani mahakna haikibada mahaki apokpa Kaidaunungda Noksinadana Amadi Kangluk Kaidopagi Rajniti da Laikidabani 1991 gi May Kuntrama Toida suicide bombing Dr. Rajiv Gandhi Laikidabani Apopagi Nixing Kubam da Laikatpa Loerga Rahul Gandhi na Haiki Tugat Chaba Hangoina Haibasi Nungsibana Laksin Bangami Asana Akibabu Mighty Hangani Nungsiba Musung Asa Pullabadi Punama Aikoina Laksin Bagnamgani Ningsing Kuam Aduda Usara Amasu Mahakna Thaki Tamil Nadu Congress Chief KS Alagiri Amasung Ate Congress ki Senior Leader Kyasu Rahul Gandhi ga Lakmin Naki Rajasthan ki Minister Rajendra Yadav na haikibada mahak amadi mahaki ummanungi tongan ba Laifam Singda Income Tax Department na ngasi thibo humagi thabak chatakre Income Tax Department na haikibada thibo humagi thabak adu tax invasion investigation gi saruk amani mafam sing adu state capital Jaipur amasung Uttarakhand ge mafam kayadani Kotli Assembly constituency dagi karak kiba Congress MLA Rajendra Yadav ki imung Asi Hargi Marumarangi Amadi Belatimati Hapnanaba Kausabagi Karbar Tobani Makoi Yam Amadi Hawaii Sing Bachinjak Putopagi Karbar Sutawi Tijin Bagi Tabak Adu Mapam Mangad Pangto Kibani Yadab na Pondo Kibada Makoi di Karbar Sumna Tobunina Tijin Bagi Todo Aduda Noai Tabalaite Central Government Chingnabala Rabadi Tijin Sanu Karbar Adu Chahi Humdrani Toy Humdramari Dagi Taruk Labani Haiba Wapamsu Mahakna Pondo Ki Sanawagi Pau Cookie Students Organization KSO More Blog na Sinduna Inter School Sports Meet 2022 Hogdopagi Thoram Ama Ngasi Moregi Galgam Lingtol Ground da Pangthokre Haiba Inter School Sports Meet 2022 Asi Ngasi Dagi Hauragat Namit Taruk ni Chupna Sathagadaba Thoram Aduda 5th Assam Rifles ki Major Ravi ICP Moregi Manager T Waite MOPSL ki President KBS Maniam ISTC ki President Victor Limthang Amadi More da Laiba Tongan ba School ki Oja Singh Saruk Yaki Ngasi Hudok ki ba Inter School Sports Meet Thoram Aduda Naki Oiba Jagoi Singh Utpa Amadi More da Laiba Tongan ba School Singh ki Mahiroi Singh ki Oiba March Past Competition Singh na Mapung Oiba Thoram Oiki
Mangal Foundation Hairok na Sinduna Hairok Part 2 Litan Makong de Labor City Club Playground Tim Kunifana Saruk Yaduna Sathariba Ahanba Maifak Memorial Trophy 2022 9 State Level Men's Open Football Tournament Ging Asisaniko Messing Ahanba Master Bolero FC na WYFC bu Panjal Anisweno the Mighty Pikre Aduga Anisuba Master Royal FC amadi KRC Katrilekai ani lamba taunabada apiu matam gi manung da Panjal amam sanaduna draw oikre aroibada maru epo muhanna nupi angang singda hanthana yengba lepu nupi angang singda ot naiba yaroi haibagi kholau lauduna mahairoi singna khongchat chatkre Newly adopted HIV and AIDS Prevention and Control Act 2017 gi matangda nomogi oiba media workshop pangthokre Ima Nepal da Kanglai Paki Thona Phabi Ima haiba mingthol piduna ikai khumnakre loinana Rajiv Gandhi sikhiba mafam Sri Perum Pudur da Rahul Gandhi na lai katuna ikai khumnaba utkre ngasidamak tadi paudam pijaba mata solution jare mayang tabir ba khwai puno pu amuka hanna krumjari